Hello guys, I Vikas Singh Thousam. I sing a sim blog a manamgi high na mayam sum tobani. I blog soon of the Uquid and Nako. Adoga, Nasi blog number river Manamaseta Carinati. I give mobile phone, labor set big blog. Mobile phone is known to open. And that September did na you the pre order to give me. I don't see low luck piro and my Canada phone store in high. I don't see low set get over. Inaw na pang ko set kadabani inaw na pas mayum da saksari saksa basi loiraga matholani mathola na punna chatmina kadabani ai gi gari set kadabani koi si koi na naran senani adu koi set kaduri ma famjina ai imphal thangal bazar set kadabani weather se nong su mangli mangli tawi nong su mangli tawi do khangde nong nangduira nang oidra di khangde adu set la kan da yi ngasi mayam ai ne laidui phone se iPhone 14 Pro Max Masi ay nangan pre-order tawagin ni ado labor set kadabani ano khangdi khoi lex camera da budi phana phajari asing budi kya kan tawdi ba khoi naran se adani khoi lamje mayam na kai lamdaino haibi rak yawi aina su anjan budi haire naran se na khoi moirang lom da sat lakan da moirang yaw jangai da leiba adugum laba khulama khak inaw ni pa je tholok ngai bo aina video je sum tholok jangai je semo Tolagadi Koi Tiangeva, who say Ayuki Pung Taragami Tarama Isale, Pung Tarama Kaida, Lakpirona Highman. Ado Koi Stenim Palbox, Koi 40 kilometer diamond Lapongadra 40 Yong Rayom, the country. Ado Karadi Lapani, Ado Matamzi, Man Hirakamatuga, Koi Set the Rivasiga Karadi Tankaragani. Ado Horin Mafam the Yorakanda to Mayam, Mafam the Utsarake. Aduga horen aina laidu phone sigi camera test to boina koi kangla da sangse na di haine edo nongji weather ji yang kana nong se horen sura ga di kangla da sangba pharak ta doi along weather da mong yang kana video do mong yam jera ki horen ya mayam inong pasu thole ai khoi ni hosik sat lage mafam yaw kana horen mayam da khangan jera ki mayam ai khoi Bisnupur khar hendorak le ado sida nong suina hak pan mani nong je panga ding ha ga mu loira sakke na yang kan na chulo di na te doi jo na le sat ken to no an se thara ka ta ba ma le mangi kumang samang jam lu dre ore ma phom yo ka ra de mayam ma phom yo re ado ma phom yo bo gi video do ko be to na bai na hau de ado hojik phone ji lo re ado ngasi ji iPhone 14 release so ji waina moina gift so ingon da pire san mate traders bai thanga bazar gi phom ji kai hai na ko mai kia gift sing ji si da phone jo yaw le mam jo free da pe ado unboxing to di kangla da to jara ge da mayam mu thengara ji mayam ai khoi kangla yaw re ado khoi lari parking a son to me aduga ai khoi ni changa i unboxing to ge lak sang jo angde obe to ba sai yaw kom pham da yaw re na hai bu ko thola ka noi na hai ado moi gi customer do aina han oi ba ma le ko iPhone 14 gi lunch to ban tak thola ko lo ba se adu na moina photo ga la howe moi gift su pi Philips ki le ma ga do ai horen kana to jage unboxing to ke ba moi gi gift si jo ko adu ga mafam do yaw kan da mu yam da hai ra ki mayam khoi post se pusan da yagadra yaroi drai du khoi security da hange na tawi sir ai khoi gi kano ji ko poche jing je khoi gi unboxing to poina sang pane ba do sida kasim sakhai ba jawi chan thang na jam ta yaudi pusan da yagadra khoi gi sigi lem ji ga kano ji ga khoi phone jo unboxing to video logadam ne YouTube ki mayam khoi kangla da khoi video number yaroi harapatagi nongpok torban doina lai asida si adise do hange asida su hange do DSLR gumba kusalaga di number yaroi khoi phone da kadi video number yagani na moina yaba bi ada lai ba khoi gi moi gi ngai ba kanona kangla da yadrabane sida sange do si mafam saba mi yen khoi unboxing to sara age wari atai thabak su sa to lai ba si unboxing to lo kan nong phado ka parak pasida ngau re tai moi si kadai wai da mafam sa kilometer ama mukhi sang sang ba yani na hai moi lam isko adi phajare kan no to ba si hain iPhone gi camera gi ula ta na mayam ai si na mi phone ji ka kyam na tam kaya gi matik khena gi du yi phajana khena ga ni
ꯑꯩ ꯐꯣꯟꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯗꯤ ꯏꯅꯥꯎꯄꯥꯒꯤ ꯐꯣꯟꯅꯦꯕ ꯃꯥꯏ ꯐꯣꯟꯁꯦ ꯀꯦꯃꯦꯔꯥꯁꯦ ꯀꯌꯥ ꯌꯧꯗꯦ ꯑꯥꯏꯐꯣꯟꯒꯕꯨꯗꯤ ꯀꯥꯏ ꯃꯥꯟꯅꯔꯨꯅꯦꯒꯦ ꯑꯗꯨꯕꯨꯗꯤ ꯒꯤꯐꯁꯤ ꯃꯥ ꯑꯃꯨꯛ ꯄꯨꯍꯜꯂꯦ ꯏꯅꯥꯎꯄꯥꯁꯦ ꯑꯣꯏꯅ ꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟꯒꯤ ꯄ꯭ꯔꯣꯅꯤ ꯃꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒ ꯍꯥꯡꯕꯅꯤ ꯐꯦꯁꯕꯨꯛ ꯄꯦꯖꯀ ꯃꯌꯥꯝꯅ ꯏꯅꯥꯎ ꯍꯧꯖꯤꯛꯀꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕ ꯌꯥꯎꯕꯤꯔꯒꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯗꯣ ꯍꯥꯞꯆꯔꯝꯒꯦ ꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯣꯏꯔꯒꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯡ ꯑꯣꯏꯔꯒꯁꯨ ꯍꯥꯞꯆꯔꯝꯒꯦ ꯃꯥ ꯁꯥꯟꯅꯕꯗ ꯑꯩ ꯁꯨꯝ ꯄꯨꯟꯅ ꯌꯥꯎ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯗ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯂꯥꯏꯛ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯑꯩꯒ ꯁꯨꯝ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯥꯏꯗꯤꯗꯣ ꯍꯥꯏꯅꯔꯀꯥꯟꯗꯀꯣ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯈꯪꯍꯟꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯗꯕ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯈꯨꯠꯁꯤ ꯊꯥꯡꯀꯠꯂ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯊꯝꯃꯒꯁꯨ ꯀꯨꯆꯨ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯕꯤ ꯇꯧꯋꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒꯦ ꯃꯐꯝꯁꯤꯗ ꯆꯞ ꯆꯥꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯣꯏꯒꯤ ꯄꯤꯔꯛꯏꯕ ꯒꯤꯐꯁꯨ ꯄꯨꯂꯞ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒꯗꯕꯅꯤ ꯑꯦꯗꯥꯞꯇꯔꯅꯦ ꯑꯦꯗꯥꯞꯇꯔ 30 ꯋꯥꯠꯀꯤ ꯑꯣꯏꯕ ꯄꯋꯥꯔ ꯑꯦꯗꯥꯞꯇꯔꯅꯦ ꯃꯃꯟꯗꯤ ꯂꯨꯄꯥ 2,000 ꯍꯦꯜꯂꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯁꯤꯃꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯐꯣꯟ ꯕꯦꯛ ꯀꯣꯚꯔ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯄ꯭ꯔꯥꯏꯁꯁꯦ 1,900 ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ iPhone 14 Pro Max ꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯗꯣꯔꯤꯁꯦ ꯃꯌꯥꯝꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯅꯤ ꯑꯗꯣ ꯑꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯄꯤꯔꯛꯏꯕ ꯒꯤꯐ ꯍꯥꯟꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯔꯤ ꯃꯌꯥꯝ ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯈꯔ ꯆꯪꯖꯜꯂꯣꯅꯦ ꯂꯦꯝꯁꯦ ꯐꯖꯅ ꯎꯅꯕ ꯑꯩꯒ ꯂꯦꯝꯁꯦ ꯃꯌꯦꯛꯁꯤꯡ ꯐꯣꯇꯣ ꯑꯇꯩꯕꯗꯣ ꯌꯥꯝ ꯊꯤꯔꯛꯏꯅꯦ ꯑꯁ ꯀꯩꯅꯣ ꯇꯧꯅꯕ ꯃꯔꯤꯁꯨ ꯌꯥꯝ ꯌꯥꯎꯔꯛꯑꯦ ꯆꯥꯔꯖꯔ ꯃꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯎꯔꯛꯏꯁꯦ ꯑꯣ ꯆꯥꯔꯖꯔ ꯃꯔꯤꯅꯤ ꯃꯌꯥꯝ ꯐꯤꯂꯤꯞꯁꯀꯤ ꯄꯤꯁꯜꯂ ꯌꯥꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯀꯛꯊꯠꯅꯕ ꯕ꯭ꯂꯦꯗꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯍꯥꯊꯨ ꯆꯪꯉꯛꯄꯗ ꯑꯣ ꯃꯔꯤ ꯌꯥꯝꯁꯨ ꯀꯤꯔꯤ ꯃꯣꯏ ꯃꯔꯤꯁꯤ ꯌꯥꯎꯖꯔꯗꯅꯨꯗ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯏꯆꯟꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯅꯨꯡꯉꯥꯏꯔꯅꯤꯁꯦ ꯌꯦꯡꯉꯣ ꯁꯥꯗ ꯃꯁꯤ ꯆꯪꯉꯣ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯒꯤ ꯕꯜꯕꯁꯤꯅꯤ ꯌꯦꯡꯉꯣ ꯉꯥꯗ ꯁꯤ ꯃꯆꯥꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯒꯨꯝꯕꯅꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯩꯕꯤ ꯃꯄꯥꯟ ꯐꯤꯜꯝꯗꯒ ꯌꯥꯝ ꯌꯥꯎꯕꯗꯣ ꯑꯗꯨꯒ ꯑꯣꯟ ꯑꯣꯐ ꯇꯧꯕꯁꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯈꯪꯗꯦ ꯇꯔꯁ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯖꯥꯠꯂꯣ ꯁꯤꯕꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯌꯥꯝ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯌꯨꯝꯗ ꯌꯧꯔꯒ ꯐꯖꯅ ꯌꯦꯡꯉꯒꯦ ꯉꯥꯜꯂꯣꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯄꯥꯏꯕ ꯍꯩꯇꯕꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯒꯤꯐ ꯑꯁꯤꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯁꯟꯃꯗꯤ ꯇ꯭ꯔꯦꯗꯔꯁ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯠꯄ ꯃꯅꯥꯕ ꯔꯦꯀꯣꯔꯠ ꯇꯧꯔꯝꯗꯗꯅꯀꯣ ꯃꯨꯟꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯥꯕ ꯋꯥꯔꯤ ꯔꯦꯀꯣꯔꯠ ꯇꯥꯈꯠꯇꯅ ꯇꯧꯉꯣꯏ ꯇꯧꯊꯣꯛꯑꯒ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡ ꯇꯧꯔꯀꯥꯟꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯝꯗꯗꯅꯀꯣ ꯑꯁ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯌꯥꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯆꯥꯄꯛꯏꯁꯤꯅ ꯁꯤꯅꯤ ꯃꯃꯤꯡꯁꯦ ꯑꯩ ꯄꯥꯕ ꯊꯣꯛꯇ꯭ꯔꯤ ꯃꯣꯏ ꯑꯩꯈꯣꯏ ꯍꯦꯟ ꯔꯥꯏꯇꯤꯡꯁꯦ ꯍꯣꯜ ꯏꯟ ꯋꯥꯟ ꯑꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜ ꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯄ꯭ꯔꯚꯨꯖꯤꯅ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯣꯏꯁꯤꯀꯣ ꯌꯧꯔꯛꯄꯅꯦ ꯃꯣꯏꯁꯦ ꯁꯤꯃꯁꯨ ꯒꯤꯐ ꯇꯧꯋꯦ ꯃꯣꯏꯅ ꯑꯗꯨ ꯃꯊꯪꯁꯤꯅ ꯑꯁꯤꯗꯤ ꯑꯆꯥꯄꯣꯠꯅꯤꯗ ꯑꯆꯥꯄꯣꯠꯂ ꯒꯤꯐꯂ ꯑꯆꯥꯄꯣꯠꯅꯦ ꯁꯤ ꯂꯩꯁꯦ ꯁꯣꯟ ꯄꯞꯇꯤꯅ ꯍꯥꯏ ꯃꯌꯦꯛꯁꯤꯡ ꯎꯕ꯭ꯔꯥ ꯈꯔ ꯅꯛꯁꯜꯂꯣꯅꯦ ꯁꯥꯏꯟ ꯇꯧꯕꯗꯤ ꯑꯁꯤꯗ ꯐꯣꯀꯁ ꯄꯤꯔꯛꯑꯣ ꯑꯆꯥꯄꯣꯠꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯁꯤ ꯑꯥꯏꯐꯣꯟꯁꯦ ꯀꯩꯅꯣꯁꯨ ꯐꯣꯇꯣ ꯀꯦꯃꯦꯔꯥꯁꯨ ꯇꯦꯁ ꯇꯧꯁꯦꯕ
Sanmati Traders ꯍꯥꯏꯅ ꯂꯩꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯣꯒꯣꯅꯤ ꯃꯣꯏ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ iPhone ꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯔꯒꯦ ꯅꯪꯖꯔꯣ ꯃꯊꯛ ꯌꯦꯡꯉꯝꯗꯔꯣ ꯌꯥꯔꯕ ꯋꯥ ꯃꯌꯥꯝ iPhone ꯑꯩꯒꯤ iPhone ꯁꯤ ꯂꯩꯔꯦ ꯑꯁ ꯃꯁꯛꯁꯤ ꯌꯥꯝ ꯐꯖꯩꯍꯦ ꯀꯦꯃꯦꯔꯥꯒꯁꯤ ꯈꯨꯆꯥꯎ ꯑꯃꯅꯤ ꯌꯦꯡꯉꯣ 14 ꯃꯦꯒꯥꯄꯤꯛꯁꯦꯜꯅꯦꯕ ꯍꯟꯗꯛꯀꯤꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯥꯞꯄꯛꯏꯁꯦ ꯗꯤꯖꯥꯏꯟ ꯕꯥꯏ Apple in California ꯃꯣꯏꯒꯤ ꯀꯩꯅꯣꯅꯦ SIM tray ꯇꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯂꯣꯒꯣ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯄꯥꯅꯕ ꯀꯩꯀꯥ ꯍꯥꯞꯄꯦ ꯂꯣꯒꯣ SIM tray ꯇꯨꯁꯦ ꯑꯃꯇꯪꯅꯤ ꯁꯤ ꯍꯥꯞꯄꯛꯏꯁꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯔꯤꯁꯦ USB ꯖꯦꯛ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯍꯥꯞꯄꯛꯑꯦ ꯁꯤꯃ ꯍꯥꯞꯄꯦ ꯑꯇꯩꯗꯤ ꯀꯩꯁꯨ ꯍꯥꯞꯄꯛꯇꯦꯗ ꯑꯇꯩꯗꯤ ꯏꯍꯥꯡ ꯍꯥꯡꯉꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛ iPhone ꯁꯦ ꯈꯔ ꯅꯛꯁꯜꯂꯛꯑꯣ ꯃꯈꯣꯟ ꯇꯥꯍꯟꯖꯁꯤꯔ ASMR ꯋꯥ ꯑꯇꯩ ꯈꯪꯗꯦꯍꯦ iPhone ꯁꯤꯃꯗꯤ ꯐꯖꯅ ꯏꯝꯄ꯭ꯔꯦꯁꯤꯞ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯣꯟ ꯇꯧꯖꯔꯒꯦ ꯃꯊꯛꯀꯤ ꯅꯣꯡꯈꯠꯂꯣ ꯑꯣꯟ ꯇꯧꯕꯗꯤ ꯊꯣꯛꯅꯕ ꯌꯥꯝ ꯆꯥꯎꯕ ꯃꯥꯜꯂꯦ ꯑꯁ ꯐꯖꯕ ꯋꯥꯅꯤ ꯁꯤꯗ ꯂꯨꯝꯒ ꯂꯥꯎꯋꯦ ꯕ꯭ꯔꯥꯏꯠꯅꯦꯁꯇꯤ ꯐꯖꯗ꯭ꯔꯦ ꯑꯦꯁ ꯕ꯭ꯔꯥꯏꯠꯅꯦꯁ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯋꯥꯡꯕ ꯐꯣꯟꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦ 2000 ꯅꯤꯠ ꯑꯣꯏꯕꯅꯦ ꯌꯦꯡꯉꯣ ꯁꯤ ꯑꯍꯥꯟꯕꯩ ꯑꯣꯏꯗꯣꯏꯅꯤ ꯑꯍꯥꯟꯕ ꯑꯣꯐ ꯂꯩꯔꯝꯕꯅꯤ ꯃꯔꯣꯜ ꯂꯣꯏ ꯁꯨꯅ ꯊꯣꯛꯂꯛꯑ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯕꯅꯤꯅ ꯍꯣꯔꯦꯟ ꯀꯦꯃꯦꯔꯥ ꯇꯦꯁ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯀꯦꯃꯦꯔꯥ ꯇꯦꯁ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯀꯣꯚꯔꯁꯦ ꯑꯁꯤ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒꯦ ꯕꯦꯛ ꯀꯣꯚꯔꯁꯤꯒ ꯑꯦꯗꯥꯞꯇꯔꯁꯤꯒ ꯑꯃꯨꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯒꯦ ꯃꯃꯜꯁꯨ ꯇꯥꯡꯉꯤ ꯄꯣꯠꯁꯨ ꯐꯖꯩꯍꯦ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯁꯦ ꯑꯗꯣ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯍꯥꯞꯆꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯔ ꯇꯩꯊꯣꯛꯈꯤꯒꯦ ꯈꯨꯠꯅ ꯄꯥꯏꯕ ꯈꯨꯠ ꯃꯔꯝ ꯈꯔ ꯇꯥꯔꯦ ꯃꯆꯨꯁꯤ ꯐꯖꯔꯦ ꯃꯌꯥꯝ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛ ꯊꯣꯛꯑꯦ ꯁꯣꯏꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯣ ꯃꯅꯤꯡ ꯀꯣꯚꯔꯁꯦ ꯍꯥꯞꯄꯒ ꯃꯁꯛꯇꯤ ꯐꯖ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯦꯗꯥꯞꯇꯔꯁꯤ ꯑꯃꯨꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯔꯒꯦ ꯃꯣꯏ 20 ꯋꯥꯠ 30 ꯋꯥꯠ ꯂꯩꯌꯦꯅ ꯍꯥꯏꯕꯀꯣ ꯑꯩꯅ ꯀꯔꯝꯕꯅ ꯄꯔꯐꯦꯛ ꯑꯣꯏꯒꯗꯕꯗꯣ ꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯁꯤꯒꯤ 30 ꯋꯥꯠꯁꯦ ꯄꯤꯔꯛꯄꯅꯦꯕ ꯑꯗꯣ ꯁꯤꯗ ꯐꯣꯀꯁ ꯄꯤꯔꯛꯑꯣ ꯑꯦꯗꯥꯞꯇꯔꯁꯦ ꯆꯥꯎꯋꯦ ꯑꯦꯗꯥꯞꯇꯔ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯒꯤ ꯇꯦꯁꯀꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ Flashing lights dance with fire in the night. I'm wired. Watch the time pass us by. Here's this feeling lying. Could you pass the lighter? Yeah, I'm trying to keep my cool. Nicotine in my veins, flaming up desires. What am I supposed to do? Cause it feels so good. Feeling wild like a zoo. Put me in a mood. Put me in a mood. Maybe I should've known that it ain't real. How'd you know how to get into my feelings?
trip, giving me hopeless solution, hopeless solution. Baby, I should've known